Hello everyone, ngasidi Khang gi oina semjarage Khang climbing wattle haina su khangnabadune adu mase fazana sing stam thokpiraga adu ngauduini ko mai chaba yi makhan mayam ama laigre aidi khamen sin metpada hapsage tawuni kangna sumaina ngausan biro without oil adu thum khitang ka khapiro mahi se kangjan bawang obio adu horen metpada khara ama hapiro magi chaba yi mong se makhan mayam ama laigre haidi ka paknam chaba yai kanghau chaba yai adagi kotlaga saba singju chaba ado khamen thongda hapasu hawrame haidi khamen thongwa sondaramdai thakpodo agi imanabi amna haibirakpani adu try tawni hawe. All parts of the plants are used, including the roots. Roots yauna kanai masu yang kana ba pambi amani aduga Asia ge mafam singda ayambana fangba aduga yamna pamna su sanaba not only in Manipur, Asia ge mafam ayamba singda su yamna pamna sanaba mana makhal amani kanaba khitang ka pallabada. Climbing wattle is used medicinally to treat stomach pain, migraines, fever, digestive trouble, asthma, adagi laina baguma bleeding gum gumba adagi milk sangong juice semaga treatment of indigestions in infant adagi mase kai haini akogi lin na tin na kang stick padasu mase maru kai kai se sugairaga kholaga season bada thaina season ai hai han singna takpi bada do mase dum loina kanarame masu. Everyone, thank you for watching my videos.